Mayamba Khurumjari adom yengbiri basi Impact Talk to Manipur ni ay Pinky Okram ngasi akhoi ki studio da link sinduna laibiri basi multi talented personality amani haibada haiman bathokloi mahakasi associate professor amani Chinglen sana hariba Manipuri film asigi lead actress ni Manipur University na pangthokpa M.Ed program da ihan hanba gold medalist ni amadi beauty contest kaya da saruk yaru rabi ikui dana Popular Queen of Universe 2019 Panglakrabi Dr. Konika Khuraijam gani mahaka unabaki tanjadu lauzage ahan bamaktada ma'am butaram na okchari ma'am ahan bada aina bud introduction da yam phazana pige khan barina khara aigi effort thada kerna khanje ahan ba ma'am ki introduction macham khatang pibiu about the family. Okay, I have Konika Khuraijam, DM College of Teacher Education की Associate Professor in Elizabani. I haki laifamna kay samthong. I ki husband ki migna Wahingbam Brajabidu Singh. Mahak asi Shantilata Memorial School Pauna Bazar Amadi Shantilata Memorial School Lamsangi founder ni. On top of that, Kids Foundation Airport Labor School asigisu founder ni. And mahak asi India ki ahanba EcoCert certified Organic Skin and Hair Care Product Divine Organics Kisu Managing Director ni. Ehak ichani lejay Nishant Amadi Jotsna Anibak Hauzik United Kingdoms da makoigi business administration tamli. Thank you so much. Aduga ma'am mathang tarak pasidi ikui dana yaubiruba contest sida laubirakpa title se masigi contest se karamba contest no ma'am na karamna khanglakibano aduga participant kaya yauri karam balam dagi lai haibagi matang da saibiyo. Thank you so much. Popular Queen of Universe haibasi asing bmakidi beauty contest makti nate masi beauty pageant amani where hana beauty contest da title natraga subtitle phangkiba mi appreciate tawba moida motivation tawiba aduga makoina ngasi phawada beauty contestant ama oina thokhibagi aduga winner ama oikhibada makoina samaj da kari kanaba thabak tawkhrage haibado mayamgi mamangda uthoknabagi damakta piba platform ni masi Mrs. Daljit Kaur Innovative Artist Welfare Association haiba Mumbai da based tawba NGO si na pangthokpani and haidiba pageant asida India gi mafam khuding maktagi mi tarani pana saruk yakhi akhoi Manipur dagi su akhoi mari ni saruk yari basai so I was aina khwaidigi han oi haiba tare moi myang gi marakta duga haidiba pageant asi ai hakna yauki basi ngasagi Mrs. Daljit Kaur nang hanasu contest ama win tawkre so hujik na hakna samaj da kari samaj ki kanaba contest winner ama oina kari tawkhibage haiduna mana ingonda hanglakpada aina yes I would like to join this pageant to show mayam da utinge aisu what I have done for the society adugi damakta ai sigi pageant si yauzagi bani adubu akoigi popularity gi voting ama laiki adudadi I got the highest vote hai tare so I got the most popular. Okay, thank you so much. Ado ma'am na so hojik haire achievement gi matang da wari sanari kansida aikoina taza bada khangja bada ma'am gi maram da knowledge khatang leija bada Lions Club da yawi adagi atopa thabak thoram ma'am pangthok pa jedama uzeiba adubu ma'am na tawwe na khangda ba viewers singi da makta ma'am gi achievements khara hai tare maru oina khanbi ba ma'am na madu singi matang da haibiyo. Pinkina hojik so high kreko I see Lions Club ki active member ni 2007 degi I active member oina yaujare Lions Club organization asi basically NGO pura samaj da kathoklaba organization amani every month tha khuding maki akhoi project ani pangthokliba project sing asi samaj ki kanagadaba project sing aktani environmental gi project tawi nupi gi oiba sensitization gi project tawi adudagi cervical and breast cancer detection free oina loina tawjai free medical camp adudagi ai gi khwaidagi pamjaki badi ngasi bawgi manungda Lions Club ta education gi literacy campaign amalai reading action program kawi masida aina convener amadi chairperson oiraga Manipur gi lairiba district mapam mayam arapada
ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯁꯤꯒꯤ ꯃꯉꯥꯜ ꯑꯁꯦ ꯐꯪꯍꯟꯕ ꯑꯉꯥꯡꯁꯤꯡꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ ꯃꯣꯏꯗ ꯂꯥꯏꯔꯤꯛ ꯍꯩꯕ ꯑꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨ ꯐꯥꯎꯍꯟꯕꯒꯤ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯇꯧꯕꯒꯤꯗꯃꯛꯇ ꯂꯥꯏꯟꯁ ꯀ꯭ꯂꯕꯁ ꯏꯟꯇꯔꯅꯦꯁꯅꯦꯜꯅꯁꯨ ꯑꯩꯉꯣꯟꯗ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯑꯦꯋꯥꯔꯗ ꯑꯃꯗꯤ ꯁꯔꯇꯤꯐꯤꯀꯦꯠꯁꯨ ꯄꯤꯕꯤꯈꯤ ꯊꯥꯒꯠꯄꯗ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗꯕ ꯊꯕꯛ ꯊꯧꯔꯝ ꯉꯥꯛꯇ ꯑꯣꯖꯥꯅ ꯇꯧꯕꯤꯕꯁꯦ ꯃꯦꯝꯅ ꯇꯧꯕꯤꯕꯁꯦ ꯃꯁꯤꯃꯛ ꯑꯩꯈꯣꯏꯅ ꯈꯜꯂꯦ ꯐꯨꯠ ꯁ꯭ꯇꯦꯞ ꯈꯔꯁꯦ ꯑꯩꯈꯣꯏꯅ ꯏꯟꯕ ꯉꯝꯒꯗ꯭ꯔꯥ ꯑꯩꯒꯨꯝꯕ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯒꯤ ꯃꯔꯛꯇ ꯌꯥꯎꯔꯝꯒꯅꯤꯅ ꯈꯟꯖꯩ ꯑꯗꯣ ꯃꯦꯝꯅ ꯑꯣꯜꯔꯦꯗꯤ ꯑꯆꯤꯞꯃꯦꯟꯁꯦ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ngasi haujiki ngasi gi stage asida ma'am na atopa achievement phangba yari na haibagi wakhalon se karigino habde akoi se once yum pangraba matung da life se yamna pakthok chawthok ngamdaba limited oisalakpa angang yausalakpa angang ga yum ga honari ngai da ai gi career se khara dum phajan bagum se dum tawe adum ma'am dadi kamaina tawkhi yum palaba matungda nupigi punsi phajale hariba mak madugi attitude ase aran bane maramdi yum palaba nupidi mama di shakti leibane yum palaba nupi ne heli shakti leiba yum pandriba nupi dagi aduga amuksu ngasi phawbada ayakna tawrliba mayam ase aigi ipuroibagi yum haibadi wahingbam family sina ingonda full support bibi Ayak ase aina wahingbam family da luhongpa matamda I was a normal master English katang pastor ga lakpane yum palabag matungda ayak B.Ed thaki adugi matungda amuk humlak ai through MPSC exam humlak pass tawki adugi matungda amuk ai M.Ed tawdaba yade haiduna aigi husband na amuk M.Ed taw haibadagi ai M.Ed tawzaki adudani ahanba Manipur University gi M.Ed program da ayak na gold medal phangki basi adugi matungda amuksu PhD amuk tawhali haibadi support se suki matik pi haiba yum paleba nupina lairik tamba lepkadabani haibagi wakhalona se akoi loina thadokpa phayaba maramdi life is a never ending way and every step in life punsigi akoi gi life ki step khuding mak se akoi di challenge amanen lawgadamni and miyoi base amuk khatang ni poiba amuk khatang pokpa miyoi begi punsi sida achieve tawgadaba mayam lairagadi karigi tawri tobeno and nupi na achieve tawba ngamoi hana koina khanba chumde maramdi nupi gi su masagi manungda shakti power laibani nupi na henna bungambani nupa digi achieve tawba ngamba because nupi haibasidi prithvi gi mamani we are the mothers of humanity ma'am na yamna fajaraba message pibi base masimakna mit pangthokpa ngamdana leiramba nupi kay amagi ngasi dagi mit pangthokpa ngamba oirasano ai haijage aduga ma'am mathangda ma'am na su nupi gi matangda hiring sida aikogi haujiki era sida women empowerment khoi panghaidadi hainaba but are we really empowered ma'am gi wakhalo da kari leibi okay empowerment haiba concept ase mafam da khetnei because I gi PhD is women empowerment and education da tawkibana empowerment sida aina chahi nipan changna aina research tawjarakpada aina understand tawki madudi Bihar da laiba nupi singi empowerment ka Manipur da laiba nupi singi empowerment ka akoi gi concepts are different to oyaba for example Bihar da laiba nupi gi empowerment natraga Rajasthan da laiba nupi gi empowerment nupi se lairik tamhalabadi empowered oi hai adubu akoi gi Manipur gi literacy rate yam high oibanina akoi gi dadi amuk nupi singse mapan da thabak tawba they should go out and earn money aduga akoi empowered oi hai aduna concept me am se different oi adu asingbadi empowerment of women haibadi kari sunate nupi amana masagi responsibility khangba masagi rights khangba aduga masagi voice ase masagi manung da laiba magi wakhalon ase phongdok ngamba and also to involve herself in the decision making process aduda mahak ase empowered oi haigadabani aikoina western gi matau tamaga akoi atenba piron setlaga empowered ni natraga nupina neshai am charaga empowered ni haibado that is completely wrong nupi gi manungi oiba mahaki potential ase masana realize tawjaraga ai ase sibaudi tawbangami ai gi wakhalon asini haina mayam gi mamangta pongna chauna phongdok that is real empowerment
ado ma'am akhoi gi hojik lana khanari ba wakhalon mayam se karam ba area da akhoi na thabak tawraga di women empowerment gi matang sida khatang di akhoi na khali ba wakhan serana na chali ba mayam se mase khatang phagat pa ngam gane na khanbi. That is a very interesting observation. Nupi mayam se women empowerment haibasida nupi khatang na tabana nupa su yamna akhoi da misconception ama layeba handak ta su ai Facebook da yam khatna gremi empowerment haibase karino gi matang da discussion yam tawkhre asing badi empowerment porake haibata ragadi we should be educated. Education of both men and women and sensitization of both men and women regarding who is a woman, what is a woman, what is her capacity, magi capacity karino, magi potential karino ebse phasana khangminaraba matamda nupi singsi understand tawrakani understand tawraklabadi makhoida nupi gi wakhalon dasu oh everybody knows me, everybody understands me, I say ai nupi haibase ai su shakti lei haibase masana masabu thazaba ama lakani maduda ta magi empowerment lakani aduna I believe empowerment porake tar porapatara education is the main source aduga sensitization of the common mass aduga akoina leiriba akoigi samaj ase patriarchal system of society ni nupa na kitang mathak thongba nupi na kitang makhada leigadabani haiba society ni nupa na chak wi lawa mathak kido saga dabani nupi na chaga saga dabani nupa na nga matum ahau saga dabani nupi na maru oirap sangbado saga dabani haibagi akoigi wakhalon ama leibase masigi wakhalon se imung dagi hauna family dagi hauna akoi masi thadok patabani empowerment will start from the family adudagi family dagi empowerment hauki pataragadi community da empowered oirakani community da empowered oirak pataragadi society da oirak pataragadi state da oirak pataragadi country asumna women empowerment should start from the family and I believe that nupi haibase akoina namdaraga thamgadabani moidi ahauba sabam thokte haiba wakalon se thadok pahana chume akoina hojik ko ai mak hairaga su anybody Lyric Laisu Fazana Hairaba, Lyric Silo Hainaraba Gatani, Nupi Masana, I give rights secarino, a kangeba. I give responsibility secarino, kangeba. But external force, ma'am, ladiba. Push down anaba, ma'am, honeba nupise. Howsik present scenario, the Hairaga suddenly Ozada Waina, at Ozada, Howsik Kabarda, Powda, Yauna Kiba. Ozana's Harry said Payaroi, Salvar said Payaroi. Suddenly kari wakhalak padagi no oja sing gi marak tagi ko karamba aran ba khongthang thang ba yaw kra ba zano na khanbi ge ozana adu so yam interesting oi ba pot amani na khalli maram de akoina problems solve to bangam daga di interesting problem ne hayo hai hauziki ngarang na handa thoki ba satragi sangstan kharana phongdokhi ba newspaper kharada nupi oja nupi adusu specifically oja nupina sari set pa yade salwar set pa yade hari base moigi manungi wakhalon ama lairam gani na thasai maram di akoi issue du de yeng bata bani kari maram gi damakta no sari set pa yade na traga salwar set pa yade harak li base perhaps moina khanbada akoi gi oja nupi me yam se tradition yam follow tawdre culture yam follow tawdre haina khalamba suya yaba adubu aina haining badi culture natraga tradition haibase it should be dynamic it cannot be stagnant yamna dynamic oiraga changes kitang tapna pora akanda culture do exist tawni ba aduga karigumba akhoina oja nupi mayam sina culture natraga tradition follow tawdri aduna moide restriction pige haiba matam sida hana karigumba akhoi achoba mi phama phaminaraga khoi manana kayina ai oja makni I dinga sibaw but I am not proudly I panek setly I proudly I gi akoigi tradition gi pimi am seloi ni illi and I gi oza atay atopa I gi friends mayam colleague mayam selai am proud oina we are very proud of our culture and tradition nupi khatang na oina oza nupi khatang oina moi gi responsibility ra culture natraga tradition porak pa haibase hangbagi question malai maramdi
culture natraga tradition chakhot hange haibase oza nupi khatangi responsibility nate oza nupa khatangi sunate office kari bi nupi khatangi sunate siphai khatangi sunate manipur punamak ki responsibility ni aduna restriction pige haiba taragadi ahan bade restriction pibam de thokta bani pige harabadi all over manipur da leiba mi khuding makta restriction pibam to e nupi amasung nupada samna magi akhoi sum jingmina seba nupi di luhongbada phanek setlaga inafi ilaga chali sorat karma thokpada pungau phanek setlaga inafi ilaga chali nupadi aina haibado nupana setliba phizol mayam sibo akoi gi culture natraga tradition la masi aigi satra gi sangsan nungsiraba manjit se gi di satra ni aigi nungsiraba satra gi sangsan da aina hangningi setliba phizol sing adudi akoi gi maite gi culture ra masi akoi na kopna nei naraga mifam achawa mafam daga akoi decision lawfam to e direct oina restriction oza khatangi oiba diet ani haiba taragadi yes lawthok piro teachers are the main bearers of tradition and culture in the society na adu di responsibility do koi lawkat keba madumak sunat tabani na nupa nupi punna culture and tradition yokmin nagadabani haibase wafam sigi wafam sa e thamningi on top of that nupi singsina setliba aikoina setliba chariba se akoi thabak yam yame thabak nongbada tawriba se angang su logani office su chatkani kan shopping su chatkani yumgi loina mak tawgani office ki tawgani mari mata gi su chatkani thabak yam base da akoina khwaidagi isada comfortable oiba aina chatpada aingonda Kurai hangui daba phizol se setleba but matam pumbada akhoi se akhoi na setle chari ba phiron sing sida akhoi se judge tawbiba si kari gine na khanbi ma'am na basically nupi hese mayang gi yeng phamni phajabasu athibasu samaj ki kitang tongana chatlaga su nupi da hana point out tawbi samna harabada handaki utlaugi incident to da nupa gi photo di yu ude nupi gi photo ya tana wai chai nupi hese mayang gi mi eng pham oi maram aduna nupi na kitang akoi gi freedom akoi gi aina hairisine akoi gi freedom natraga akoi se kitang ngamna ba hotna jarke tawbada is nupi haiba se mong ha da bo oigadam ni kari gi no mana ajam to thuno satliba kari gi damakta no mana dress as setli ba na mayam na khudom bi thenbi adubu set iba dress adu kari maram gi set iba no kari maram gi mahang na hathu adu chatli ba no kari maram gi no mana cheli ba do haiba dudi mayam na reason dudi khangbi de akoina gyan tamin na ama darkar lei madudi women are multitaskers nupi di thabak yana tawba pu bane angang su yeng sangani huzik highway do pinki na angang su yeng sangani chak su thongani adugi matakta aigumba oza oiragadi oza horen aina class sangaga takadaba paradu su amuk orai mina gani isai tom the lesson plan same gani adudagi di pothaba su phangoi nungdang da su dum phone tawrakani satrana question adugi answer phangdre aduna multitasking tawba akoi dadi kitang comfortable dress ama set pa yam darka lai adubu akoi gi maitai nupi mayam sina comfortable dress set le haiduna akoi gi samaj ki chana role si khongau na kharabra akoi gi samaj ki tradition akoi gi traditional oiba wedding natraga you know strat kumba usok kumba da moina khongau set laga lakpadi ai ngasi babudi thengna ki de so I think women are really upkeeping a tradition and culture and we should be very proud of our women too maramdi moise culture ki tradition su ngak na ba hotna jai yum pa na ba lairik taw na ba masa ki profession su upkeep taw na ba excel taw na ba su hotna jai aduna nupi hai ba sidi akoina yari makai nungsi bi ga da bani moida akoina yaringai full support bi ga da bani thank you so much ma'am na ngasi haibiriba wahai singse mi nupi amamam gidamakta wahai amamam na yamna strong oi hangada ba amuk hana ai sumaina leithu ise kai gino ai tawba yam yarina ai sumaina hana leiram deina hairaga makeup tholakpado madumak oigane khale ai gi part khara haiba tare ai samak su makeup thoe masi haijaningi wari su yam nungairi atenba break ama khatang laujage break ki matung de yam thuna hanjarake impact talk to manipur bu mi engta aduna lebiyo Mayamba mukahana taram nokchari adom ne yengbiribase impact talk to manipur ni ai adom gi host pinky okram ngasi akhoi gi studio da lengsin duna leibiribase Dr. Konika Khuraijam kani mahaka amukahana onabagi wari sana bagi tanja adu logjage amukahana ma'am bu taram nokchari ma'am
break ki mamangda nungairaba topic kayada issue kayada nainaba yaba nupi singidamakta yamna powerful oiba kayama ma'am na haibikre makha tarakpase ma'am de khangjaningbase inspiration se akhoi ge punsida aina ai si ma oidaba yade natraga si ma tawdaba yade haibase akoina focus tawba matamda aibu inspire tawbiba mi amadi adum lay ai simaina tawragadi migi punsi wari paraga moina ngamaga ai ka dawbagi ngamoidoino haibagi adugumba mayam laybanina ma'am kisu suksoi soidana laybiramgane khali inspire se kanada ki oi ai gi inspiration di basically ai bu pokpiba ima mayamna akashbani imphal bimola devi na pau pazari thainagi ahanba all india radio na haurakpada nupi gi news reader oina lebikibi aigi ima bimola devi amadi aigi ipa Khuraijam Fulendro Singh mahakna mamal yam laba isai mayam ibirami anauba juki anauba asha puduna lakona harol aigi babagi mayekni matamgi Manipur gi isai ngaure he aidi sumatle nangna adegi yam nungai be isai imagi mamau ai hakpu thajau sigumba isai mayam ase ibiramba aigi baba amadi aigi ima anisina aibu inspire tauki nahak ase aigi kuthi de yengla moina haiki nahak ase thawan mi chakum na ngalu haiba irek I aduna you have to do something very special in your life in your society ngasidi ima baba lekhidre adubu ai hakna luhongaga aigi husband haiba tare wahengbam rajabidu mahakna aigi amuk aigi guardian haiba tare amuk oigiba matamda mahakna su imaga babaga na tawbiramba inspiration ado mahakna amuk pibi khi aingonda mahakna hai you have the potential and I'm going to help you shine aina mangonda luhongwa matamda ai thabak I did part time ozadi oi but I didn't have a proper job mahakna hanjan na ise MPSC exam kaya yaholi adudegi mana ise asuki matik haibadi magi nupi khatangi natabada magi yamna mana luna yamna tawzaba mi ama dawna mana aise nungdangda aina lairik paba sida mana ai sangbi emet ki exam torko matam sida aise nungdangda barota na lairik payaba mana maningda phammaga sangbi ba mana and aina tungge ga torakpada mana hai tungano nangi sigi portion se paba loidragadi nang hayeng matam lairoi hai adugi matam da ai mauni na isa ani su laire aduga chak su thonggadabani haiba matam da chak thongnaba aina mi pujari sinbige nangi potential nangi capacity di nangi lairik tuni nang shine to da bayaroi haduna mana aibu inspire asuki matik tawiki aduna aigi B.Ed M.Ed PhD MPSC da ahumlak pass torokpase I give all credit to my husband mahakna aise yaring haibadi ma aise nupi amani aduga yumgi mau amani haiduna mana khandu oga thambidi adugi mahuta mana aise yamna potential laiba mi amani haiduna mana aise guard to be in fact aina B.Ed ki exam tharakpa matamda statistics ki angka khara haitaba mana magi mamana ba statistics tambiba oza ama kawe nungdang da aduga lai amta takpiyo na kawe so even he was searching for teachers to help and guide me so all kudos goes to my husband adugumba husband se nupi khuding makta phangagadi nupi gadong mak se shine tawni haijaninge ma'am na hojikta ima panba matamda emotional oi kaigino haibadi yum palaba matungda aina ahanba baby se conceive tawba matungda aise full time chatpa ngamdre aise news ta yam ngaujaba ko news ta ngauraga aise hakchang nungairaktabadagi mama ai full time tawba ngamde haiba matamda phone da saweba kai agi potential do khangbagi neba aigi ma duna nang sida phajana tawwe haiba se khangbani na saweba ai contract ta hojik su leiba se nang full time chatri gai gi no angang de care da thadoe nang pung mari book taw mari makhai nang haktang aingon am haibado still phone da hojik sidum haiba adugi area do ningsang aga ima haiba se nupi gi punsi da su nupa gi punsi da su adugi matik maru oiraga ai khoi na amuk mama amuk oirakpa matamda same tawbudo taw taragadi akhoi gi cha sing sisu yamna phagane na khanje chume yam chumba wafam ma'am da mathang ma'am na budi haibire kano se support aduga inspire all the credit goes to husband na haire nongma tengnaragadi ai laibak phagane haina khanje da mathang ma'am da khangjaning base ma'am hojik se election gi matam ne
election je vote thada bagi public meeting mai ama tawri mem gi wakhal da candidate sing se kanane henaga ka do ba manbi aduga kanada vote thada ge na khanbiri kadi to haningi makhoida That's a very tricky question. Yam tricky oi ko ado aina kanane hena kani nataga kanane hena thadani haibagi adum lom da chattabida aina thawai ta na pamjaba aina MP candidate ama oi batara gadi sumaina tawgadabani haibado aigi wakhalonda ama khak leije yaba Manipur gi MP candidate ama oiraga Manipur gi member of parliament yaugadaba misak aduna tawhaningba khara lei ado madudi yari makai Manipur gi samaj thokliba aikhoi gi problem sing aikhoi gi developmental work aikhoi gi voice mayam se India gi parliament ta yari makai phongdok haningi maramdi aikhoi yam lapna leiraba state ni Manipur se north eastern corner of India gi Delhi degi yam lapna leiba state ni aikhoi gi voice se kanana pubigani aikhoi gi MP sing na pubigadabani aduna aikhoi gi voice aikhoi gi wakhalon aikhoi gi ningzariba aikhoi gi aims and objective do center da marik chumna tambiba ngamba mi hak tuda aihak na aigi vote thadagani madumak miyamna aikhoi gi Manipur praja sing sina madugi wakhalon do mak chelaga vote thada taragadi aikhoi gi manglan suksoi soidana chumakani haina khanjai mam mathang khangjaning basi mam na tawri ba thabak hojik present khara akoina khara chu haibire mam na ko mayam na di khangdaba but mam na tawri ba mayam gi damak ta tawge na khalaga hojik tawri ba thabak sing leitar leibiri bra kari kari no haiba ta saibi aina tumin tawba thabak khara lei mayam da di phongdok pa yadaba adubu ngasi pinki na hanglabani na phongdok lage aigi ima Khuraijam Bimola Devi na mahakna yamna sundarak pa matam duda ai kausalaga hai Ibema nahak ayang na education matik chana pirabani nangi naupasu matik chana education pire na naunipisu pire aduna aigi lairiba sampati khudingmak ase ai samaj ta pitho angani imana magi leizaba magi property khudingmak se loinamak donate tawrame amana Sai Baba gi ashram gi Sai Baba gi mandir sanabagi damakta donate tawrami amana imana old age home amaling khatlami Bimola Devi home haiduna aduna mahakna ingonda hairami sina aina lei traba matungda nahakna ran ta hogadabidi haiduna adu ai ngasi bawa ran tawjari aduga imana magi property amasu imana donate tawbirami yoga institute ta so imana sinaramba thabak ado old age home ran tawgadabini haibado ngasi bawa ihakna chokidar thamduna old age home adu ran tawnaba hotnajari aduga Manipur dadi old age home se haibadi mama mapa haibase yumdagi mapan thokidana basu yaringai hotnajai mayam sina aduna old age home da lakpa se anambana ngahak ai keno ichaga khatnare hana nong nini lakpa gumba lekpa lakpa gumba adugumana anamba oi aduga taseng na leitaba mi dudi aigi nakta lakte maramdi government ki old age home hena facility phaba leigibana adubu whoever comes to my old age home I always welcome them and give them security support and food all that is needed in a in a proper home aduni aina imagi yathang illaga Bimola Devi home ran tawjari ma'am na langna mayam mangda phambir se ima se ma'am gi ima se yamna strong person yamna khoina yamna learn tawba yaba mama gi macha na hainari bese maram yamna lei besane karigino habadi mama sina ma'am gi mama na taame balambi se yes si taw ibema si taw adugi lambi tu da chatpa du da ma'am na mathanda adum shine tawjare ba yes that is what we need aduga yamna tamjaningai oiba aikoi loina makna nupi khuding makna sontha bayade masi haijaningi aduga mathangda future plan di kari lebiri hauzik hai base masina taba atopa tawge na khanbi bagumba future plan dadi ai se adum plan se sungnep lepte hai batare ko haibadi aina khalleba ai se miyoi begi punsi sida ai suju polak labani ado ai lemna sikhiba yade aina hinglege matam sida whatever I can achieve, whatever I can do, I will keep on doing, and I will also inspire other people to do. Adune aina khali se. Ai
ai Manipur culture and tradition se yamna nungsi jai aduga hauzik westernized oira abani haiduna nupi macha mayam loina makti natte ko yamna western culture da ngau dana khotana tawba mayam se moina they seem to forget our tradition and culture adu aina finishing school ama hangdok chaninge this is my dream where nupi macha sing ase they deepen the roots but they widen the horizon deepen your roots and widen your horizon nangi nasagi roots nasagi tradition culture do yamna khanghanninge haibadi akoina mapan da thoki matam na for example aigi icha se UK da tamme UK da moina who are you hangbo matam da aigi icha nupana I come from the land of Manipur where we play the pena haye ada mai moina khang hai what is pena haye ada pena gi khon kaino manik pena makti pudraga pena hai base sumaina musical instrument ni akoi gi culture da lai bani hai base mana ut aga mana harauze bado adu mana hai mama akoi na tamli ba ngasi ba buda akoi se kanano ina sak tak li base akoi gi tradition and culture ni ko aduna masi akoi gi di am important oiba pot amane ba ai konika ni ai sumaina dress se li natraga ai jeans se li maduna ai saktak oide ba mapan hek thoki bada ai gi tradition ai gi culture aigi haurak pham hai bese yamna important ni aduna ai finishing school ama hangningi mapam aduda larik laisu hai rabi nupi macha mayam masak phajabi nupi macha mayam do loina mak akhoi gi culture akhoi gi tradition yamna deep rooted oina khangan garga moisu adum moigi horizon do widen tawkisanu aduna it will make them wonderful women of the world wherever they go they will show who Manipuris are. Thank you so much. Ma'am na mangbiri ba manglana se sungso soidana mangphau nabiu ishwar gi thaujal dagi sungso soidana mangphau na bada mayam gi damakta yamna kana gadaba nupi sing nupi oibe sing gi damakta ekoi Manipur da leriba maitai nupi sing gi damakta kana ba mo oibanina mangphau na haninge ma'am matam suloi sale aroi bada message macha am khatang bibiu maru oina khoi gi Manipur da leriba nupi sing gi damakta aina aigi nungshirabi Manipur da lairiba nupi sing iche ichal ine indon mayamda aina pinangba message ti nupi oibidi shakti ni loina tawba ngambani yum pale haiduna ninghanna ba tawbiganu yum palaba nupi na henna pangal laibani because women are the mothers of humanity and from her womb arise this world yamna proud oibiu aduga nupi gi shakti se yamna positive oibeda sizinnabiu nupi na porakadaba ngasi gi nupi gi mangal de hingliba samaj ni asengba mangal adu pibiu larik laishu phajana tambiu karigumba tamhaudraba taragaju adult education haiduna hangli selama masida iba paba tambiu maramdi education is the power that will enlighten you, that will enlighten the world, and that will enlighten all womanhood. Thank you so much, ma'am. Ma'am na phazaraba message amasu miyam da pibire suksoi soidana miyam na loksan biramgane na khali nupi oibi singna aduga ma'am gi chillaba matam dagi kai tamlaba wari kai ama sabiram base hanna na thagachari ma'am gi punsida nungai yai phaba oibiu aduga ngaliba mangal da amuk hena nganbo oisanu akhogi impact team dagi ma'am bu thagat pa phongdok chari masini ngasi impact talk to Manipur gi program mathangi hapta da amuk nungai ba personality ama putuna lakchage ngasi gi di kainana baya thangni jari pinabirasi